ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯄꯅ ꯍꯥꯏꯕ ꯂꯩꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯂꯤꯕ ꯂꯩꯕꯥꯛꯅꯤ ꯑꯩꯈꯣꯏ ꯊꯤꯌꯔ ꯁꯤꯁꯇꯦꯝ ꯍꯥꯏꯅꯤ ꯂꯣꯀꯦꯜ ꯒꯚꯔꯟꯃꯦꯟ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯄꯥꯔꯂꯥꯃꯦꯟ ꯑꯍꯨꯝꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯑꯍꯨꯝꯁꯤ ꯃꯔꯛꯇ ꯑꯃ ꯍꯦꯛ ꯐꯦꯜ ꯑꯣꯏꯕꯗ ꯁꯣꯏꯅꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃ ꯑꯣꯏꯕꯒ ꯆꯞ ꯃꯥꯟꯅꯗꯣꯔꯦꯕ ꯑꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯤ ꯁꯣꯏꯅꯥꯏꯔꯕꯅꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯕꯣꯗꯤ ꯑꯣꯏꯕ ꯂꯣꯀꯦꯜ ꯕꯣꯗꯤ ꯂꯣꯀꯦꯜ ꯕꯣꯗꯤ ꯑꯣꯏꯔꯕꯒꯤ ꯃꯤꯈꯜꯁꯤ ꯆꯍꯤ 5 ꯂꯣꯏꯔꯦ ꯍꯦꯜ ꯂꯣꯏꯔꯦ ꯁꯤ ꯄꯥꯛꯊꯣꯛꯇꯨꯅ ꯊꯝꯕꯤꯔꯦ ꯁꯤꯐꯥꯎꯕ ꯊꯝꯕꯗꯒꯤ ꯑꯩꯈꯣꯏ ꯊꯥ 9 ꯍꯦꯜꯂꯕꯅꯦꯕ ꯁꯤ BJPꯒꯤ ꯗꯕꯜ ꯏꯟꯖꯤꯟ ꯂꯩꯉꯥꯛ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯤꯔꯝꯕ ꯑꯩꯈꯣꯏ ꯕꯤꯔꯦꯟꯅ ꯑꯩꯈꯣꯏꯒꯤ ꯔꯤꯖꯥꯏꯟ ꯇꯧꯕꯒꯤ ꯃꯃꯥꯡꯗꯒꯤ ꯄꯥꯛꯊꯣꯛꯄ ꯉꯝꯗꯅ ꯂꯥꯛꯑꯕꯅꯦꯕ ꯗꯕꯜ ꯏꯟꯖꯤꯟꯅ ꯗꯕꯜ ꯏꯟꯖꯤꯟꯅ ꯊꯤꯌꯔ ꯁꯤꯁꯇꯦꯝ ꯄꯥꯔꯂꯥꯃꯦꯟꯒꯤ ꯁꯤꯠ ꯇꯧꯕ ꯈꯪꯗꯦ ꯂꯩꯔꯕꯅꯦꯕ ꯄꯟꯆꯥꯌꯠꯀꯤ ꯄꯟꯆꯥꯌꯠꯀꯤ ꯃꯤꯒꯤ ꯑꯩꯈꯣꯏ ꯖꯤꯂꯥ ꯄꯔꯤꯁꯠꯀꯤ ꯃꯤꯇꯤꯡ ꯑꯩꯈꯣꯏ ꯂꯩꯒꯤ ꯃꯦꯝꯕꯔ ꯒ꯭ꯔꯥꯁꯔꯨꯠꯇꯒꯤ ꯀꯣ ꯄꯟꯆꯥꯌꯠ ꯀꯣ ꯑꯗꯩ ꯄ꯭ꯔꯙꯥꯟ ꯀꯩꯒꯤ ꯃꯌꯥꯝ ꯄꯨꯟꯃꯛꯇꯅ ꯇꯧꯗꯣꯔꯤꯅꯦꯕ ꯈꯨꯡꯒꯪ ꯑꯃ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤꯅ ꯂꯣꯀꯦꯜ ꯁꯦꯞ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯂꯣꯀꯦꯜꯁꯦ ꯈꯧꯔꯤ ꯃꯩꯈꯥꯏꯔꯦꯕ ꯃꯈꯥꯏꯔꯦ ꯑꯗꯨꯅ ꯃꯁꯤ ꯏꯟꯗꯤꯌꯥ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ ꯑꯩꯈꯣꯏꯒꯤ 243 ꯏꯁꯦ ꯈꯣꯡꯒꯥꯎꯅꯔꯕꯅꯦ ꯐꯣꯡꯅ BJPꯒꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯉꯨꯅꯦ ꯄꯟꯆꯥꯌꯠ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯤ ꯈꯨꯡꯒꯪꯗꯒꯤ ꯍꯥꯟꯅ ꯍꯧꯔ ꯆꯥꯎꯈꯠꯇꯣꯔꯤꯅꯦꯕ ꯈꯨꯡꯒꯪꯒꯤ ꯂꯣꯀꯦꯜ ꯁꯦꯞ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯣꯏꯔꯤꯕ ꯃꯤꯈꯟ ꯇꯧꯕ ꯉꯝꯃꯛꯇ꯭ꯔꯦ ꯃꯦꯝꯕꯔ ꯑꯃ ꯀꯣꯔꯤꯕ ꯃꯥꯒꯤ ꯋꯥꯔꯗꯇꯨꯅ ꯃꯥꯒꯤ ꯕꯤꯂꯣ ꯄꯣꯄꯔꯇꯤ ꯂꯥꯏꯟꯗ ꯂꯩꯕ ꯃꯤ ꯀꯌꯥꯝ ꯂꯩ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯀꯌꯥꯝ ꯂꯩ ꯍꯩꯕ ꯂꯩ ꯁꯣꯏꯅꯥꯏꯕ ꯀꯌꯥꯝ ꯂꯩ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝ ꯀꯃꯥꯏꯅ ꯇꯧꯔꯤꯗꯣ ꯀꯨꯞꯅ ꯃꯥꯏꯀ꯭ꯔꯣ ꯌꯦꯡꯉꯒ ꯇꯧꯔꯒ ꯁꯦꯝꯃꯛꯏꯕꯅꯦꯕ ꯃꯦꯝꯕꯔꯗꯒꯤ ꯇꯧꯗꯣꯏꯅꯦꯕ ꯁꯤꯒꯤ ꯄ꯭ꯔꯙꯥꯟ ꯑꯗꯩ ꯎꯄ ꯄ꯭ꯔꯙꯥꯟ ꯑꯗꯩ ꯂꯥꯛꯏꯕ ꯑꯗꯒꯤ ꯖꯤꯂꯥ ꯄꯔꯤꯁꯠ ꯀꯩ ꯂꯥꯛꯏꯕꯁꯤ ꯂꯣꯏꯅ ꯇꯧꯊꯣꯛꯑꯒ ꯊꯥ 9 ꯍꯧꯔꯕꯅꯦꯕ ꯁꯤ ꯀꯔꯤꯒꯤꯅꯣ ꯁꯤ ꯇꯧꯉꯝꯗꯦ ꯑꯗꯨꯒꯤ ꯉꯥꯏ ꯊꯥꯗꯔꯛꯄ ꯉꯁꯥꯏꯒꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯃꯤ ꯂꯧꯗ ꯂꯤꯁꯤꯡ ꯑꯃ ꯃꯥꯡꯉꯦꯅ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯈꯨꯝꯕ ꯑꯣꯏꯅꯔꯕꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯀꯣꯡꯒ꯭ꯔꯦꯁꯀꯤ MPPCC ꯑꯩꯈꯣꯏꯒꯤ ꯃꯦꯘꯆꯟꯗ꯭ꯔ ꯍꯥꯏꯔꯤꯁꯦ ꯃꯥꯁꯦ ꯍꯥꯏꯅꯤꯡꯗꯅ ꯍꯥꯏꯅ ꯑꯣꯄꯣꯖꯤꯁꯟꯅ ꯆꯩꯒꯦꯅ ꯆꯩꯕ ꯅꯠꯇꯦꯕ ꯑꯁꯦꯡꯕ ꯐꯤꯒꯔꯗꯨ ꯄꯨꯊꯣꯛꯑꯒ ꯁꯤ ꯇꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯦꯕ ꯉꯁꯥꯏ ꯃꯈꯣꯏ ꯃꯁꯥꯅ ꯆꯪꯖꯔꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ MLA ꯀꯩꯀꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯂꯩꯉꯥꯛ ꯄꯥꯏꯔꯤꯉꯩ ꯃꯇꯝꯗꯁꯨ ꯀꯩꯒꯤꯅꯣꯕ ꯀꯩꯗꯧꯗ ꯄꯥꯛꯊꯣꯛꯄ ꯉꯝꯗꯕꯅꯣꯕ ꯃꯍꯨꯠ ꯁꯤꯟꯗꯅ ꯑꯁꯃꯥꯏ ꯅꯣꯃꯤꯅꯤꯅ ꯄ꯭ꯔꯙꯥꯟ ꯅꯣꯃꯤꯅꯤꯅ ꯃꯃꯤꯡꯒꯤ ꯇꯧꯗꯅ ꯂꯩꯔꯦꯕ ꯑꯗꯨꯒ ꯁꯦꯝꯖꯤꯜꯂꯒ ꯅꯣꯏ ꯇꯧ ꯂꯩꯔꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯎꯠ ꯆꯥꯏꯒ ꯅꯣꯏ ꯌꯥꯝ ꯁꯥꯊꯤ ꯅꯣꯏ ꯇꯥꯏ ꯃꯄꯨꯟꯅ ꯅꯣꯏꯅ ꯋꯥꯔꯛꯀꯅꯤꯒ ꯅꯣꯏ ꯉꯁꯤꯗꯤ ꯈꯪꯉꯣꯏ ꯅꯣꯏ ꯉꯁꯤꯗꯤ ꯃꯌꯥꯝ ꯋꯥꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯅ ꯈꯪꯉꯣꯏꯀꯣ ꯑꯗꯨꯅ ꯇꯥꯏꯕꯪ ꯄꯨꯔ ꯅꯣꯡꯃꯗꯤ ꯁꯣꯏꯗꯕꯒꯤ ꯅꯣꯏꯕꯨꯅꯦ ꯑꯁꯦꯡꯕꯒꯤ ꯅꯣꯏꯕꯨ ꯑꯩꯈꯣꯏ ꯆꯩꯔꯛ ꯆꯩꯊꯦꯡ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯗꯨ ꯈꯪꯕꯤꯌꯨꯕ ꯑꯗꯨꯅ ꯂꯣꯀꯦꯜ ꯁꯦꯞ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟ ꯂꯣꯀꯦꯜ ꯕꯣꯗꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛ ꯄꯤꯒꯗꯕꯅꯤ ꯑꯗꯨꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯕ ꯃꯈꯧꯔꯤ ꯃꯦꯠꯇꯅ ꯊꯝꯕ ꯐꯠꯇꯦ ꯁꯤ ꯑꯩꯈꯣꯏ ꯐꯠꯇꯕꯅꯦꯕ ꯁꯦ ꯑꯗꯨ ꯂꯩꯉꯥꯛꯁꯤꯒꯤ ꯍꯥꯟꯅ BJPꯒꯤ ꯂꯩꯉꯥꯛ ꯂꯩꯔꯤꯉꯩ ꯃꯇꯝꯗꯒꯤ ꯁꯤ ꯄꯥꯛꯊꯣꯛꯄ ꯉꯝꯗꯅ ꯂꯥꯛꯏꯅꯦꯕ ꯑꯗꯨꯅꯗꯤ ꯌꯦꯡꯉꯨ ꯗꯦꯃꯣꯀ꯭ꯔꯦꯁꯤꯕꯨ ꯃꯣꯏꯒꯤ ꯐꯖꯅ ꯚꯥꯔꯠꯀꯤ ꯁꯪꯕꯤꯙꯥꯟꯒꯤ ꯄꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯃꯊꯧ ꯃꯉꯝꯗꯣ ꯃꯣꯏ ꯈꯪꯅ ꯆꯠꯂꯤꯕ꯭ꯔꯥ MLA ꯑꯃꯗ ꯃꯟꯇ꯭ꯔꯤ ꯄꯤꯔꯤꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯊꯧ ꯃꯉꯝꯗꯣ ꯃꯗꯨ ꯄꯥꯛꯊꯣꯛꯏꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯃꯗꯨ ꯃꯣꯏ ꯌꯦꯡꯉꯣꯕ ꯑꯗꯨ ꯃꯣꯏ ꯈꯨꯡꯒꯪ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯈꯨꯡꯒꯪ ꯅꯨꯡꯁꯤꯕ ꯅꯠꯇꯦꯕ ꯃꯣꯏ ꯈꯨꯡꯒꯪ ꯅꯨꯡꯁꯤꯅ ꯈꯣꯡꯖꯪ ꯂꯝꯕꯤ ꯊꯣꯡ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯂꯩꯕ IVR ꯀꯣ ꯏꯟꯇꯔꯅꯦꯁꯅꯦꯜ ꯔꯣꯗ ꯃꯌꯥꯝ ꯂꯩꯔꯤꯕ ꯐꯪꯗ꯭ꯔꯤꯕ ꯈꯨꯡꯒꯪ ꯃꯌꯥꯝ ꯑꯃ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕꯒꯤ ꯂꯩꯔꯤꯕ ꯑꯗꯩ ꯁꯥꯟꯅꯕꯨꯡꯗꯒꯤ ꯂꯩꯔꯤꯕ ꯑꯪꯒꯟꯋꯥꯗꯤ ꯑꯉꯥꯡꯒꯤ ꯂꯩꯔꯤꯕ ꯚꯦꯇꯅꯔꯤ ꯍꯖꯕꯦꯟꯗꯔꯤꯒꯤ ꯃꯌꯥꯝꯒꯤ ꯂꯩꯔꯤꯕ PIC ꯑꯗꯒꯤ ꯂꯣꯀꯦꯜ ꯃꯥꯡꯗꯅ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯀꯥꯏꯗ ꯇꯧꯗꯣꯏꯅꯣꯕꯗꯣ ꯑꯗꯨꯅ ꯃꯁꯤ ꯌꯥꯝꯅ ꯆꯨꯝꯗꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣই ꯑꯣꯅꯔꯦꯕꯜ ꯑꯩꯈꯣꯏꯒꯤ MPCꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯩꯈꯣꯏ ꯃꯦꯘꯆꯟꯗ꯭ꯔꯅ ꯇꯣꯛꯏꯕꯁꯦ ꯆꯨꯝꯃꯤ ꯃꯥ ꯊꯥꯒꯠꯄ ꯅꯠꯇꯦ ꯑꯁꯦꯡꯕꯗꯤ ꯁꯦꯡꯉꯤ ꯁꯤꯅꯤ ꯍꯥꯏꯒꯗꯕꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯕꯣꯗꯤꯒꯤ ꯃꯤꯐꯝ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯐꯣꯡꯗꯣꯛꯆꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯡꯒꯪꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯁꯦ ꯂꯣꯏꯅ ꯍꯥꯠꯇꯅ ꯃꯈꯣꯏ ꯃꯈꯥꯏ ꯂꯩꯕꯁꯦ ꯃꯁꯤꯗꯤ ꯆꯨꯝꯗꯦ ꯌꯥꯝꯅ ꯆꯨꯝꯗꯦ ꯑꯗ ꯈꯨꯡꯒꯪꯒꯤ ꯃꯤꯌꯥꯝꯁꯨ ꯂꯥꯎꯕꯤꯒꯗꯕꯅꯤꯀꯣ ꯃꯤꯌꯥꯝ ꯏꯍꯧ ꯑꯁꯦꯡꯕ ꯈꯣꯜꯂꯥꯎ ꯂꯥꯎꯒꯗꯕꯅꯤ ꯃꯤꯌꯥꯝ ꯀꯔꯤ ꯇꯨꯃꯤꯟꯅ ꯂꯩꯕꯤꯔꯤꯕꯅꯣ ꯑꯩ ꯍꯧꯒꯠꯂꯝꯕꯅꯦꯕ ꯌꯦꯡꯉꯣꯕ ꯑꯩꯁꯦ ꯄꯣꯄꯨ ꯂꯥꯡꯒꯣꯜ ꯄꯥꯏꯗꯅ ꯂꯧ ꯈꯣꯏꯗꯅ RTTꯅ ꯇꯧꯗꯅ ꯈꯨꯡꯒꯪ ꯃꯌꯥꯝ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯂꯋꯥꯏ ꯈꯨꯡꯒꯪ ꯀꯩ ꯅꯨꯡꯁꯤꯗꯕ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯊꯔꯣ ꯊꯝꯕꯥꯜ ꯁꯥꯠꯇ꯭ꯔꯦꯗꯅ ꯎꯗ꯭ꯔꯦꯗꯅ ꯀꯗꯥꯏꯗ ꯊꯔꯣ ꯊꯝꯕꯥꯜ ꯁꯥꯠꯂꯤꯕꯕꯣ ꯈꯨꯡꯒꯪꯒꯤ ꯂꯝꯕꯤꯗ ꯈꯣꯡ ꯍꯣꯡꯕ ꯉꯥꯛꯇ ꯉꯥꯏꯔꯛꯑꯦ ꯍꯧꯖꯤꯛꯇꯤ ꯁꯤ ꯀꯔꯝꯕ ꯄꯨꯟꯁꯤꯅꯣ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤ ꯚꯥꯔꯠꯀꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯆꯠꯂꯤꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯗꯨꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤꯗ ꯊꯤꯌꯔ ꯁꯤꯁꯇꯦꯝ ꯍꯥꯏꯖꯔꯤꯗꯣ ꯂꯣꯀꯦꯜ ꯁꯦꯜꯐ ꯒꯣꯚꯔꯟꯃꯦꯟꯠ ꯁꯤ ꯂꯩꯗꯣꯏꯅꯤ ꯄꯟꯆꯥꯌꯠ ꯂꯩꯗꯣꯏꯅꯤ ꯄꯥꯔꯂꯥꯃꯦꯟ ꯂꯩꯗꯣꯏꯅꯤ ꯑꯍꯨꯝꯁꯤꯃꯛꯇ ꯑꯃꯇꯪ ꯃꯥꯕ ꯌꯥꯕꯗꯤ ꯑꯗꯨꯅ ꯃꯁꯤ ꯃꯥꯍꯟꯕꯤꯒꯅꯨ ꯗꯤꯁꯐꯤꯒꯔ ꯑꯣꯏꯕ ꯑꯣꯏꯔꯦꯕ ꯁꯤ ꯑꯩ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ